Jenims ki microbiology department ta night duty taba staff leitabana test taunaba sample patient gi miyoi singna ahangba table da sinare hairi Mari Lenaba Department of Field Satabana Lomi Singda Piba Scheme Low Udaba Mida Piba Yaure Haina Funal Maringdagi Nomai Sing Area Farmer Association Secretary Hangza Yaimana Haidi Kurumzari ISTV News Taram Noksari Hauzik Pau Sanduna Pizari Jenims ki microbiology department ta night duty taba staff kana su leitabana test taunaba sample patient gi miyoi singna ahangba table sinare haidi doctor gi poktak matung ina nurse na blood sample amasung atai sample sing lawraga test ki damakta patient party da microbiology department ta thilhalli patient party na test ki result ki matung ina anabagi laibak lab ka doribani haina mipai ne satlaga table ahangba magi mathakta sample thamlamba result thampam tre amadagi masa masana khallaga punare hari thawong asuna department asi mapu pandraba numidangda mathau tawdrabra haiba wafam lakle numidangda mathau tawdragana numidangda test ki damakta karigi tharibano haiba wafam patient party kharana fongdorakle Mari Lenaba Department of Field Satabana Lomi Sing the Piba Scheme Low Udaba Mi the Piba Yaure Haina Funal Maringdagi Nomizing Area Farmer Association Secretary Thangja Yaimana ISTV the Fongdorakli Masagi Kiho Mai Pakna Thariba Thangja Yaimana Lomi Sing the Kanaba Piba Scheme Kaya Piram Daida Mari Lenaba Authority na Field the Chatuna verification to Honingi Low Udaba Mio Sing the Scheme Gi Kanaba Pisin Kibana Aseng Balomi Sing the Nungai Hande Haidi Hiramasida Pauda Mama Lobisi. Aina thadariba ihom ase taseng mama kidi ekoi moma department na horticulture gi makhada itakiba sar mayamni sida tharibasi anamba aina thadrisi hainan yaure aduga tingkhang panba yaure Manipur da leiriba farmers singi amadi department singda request tawjabadi field da chapire hairaga farmers singa unari hairaga kari thaba kari watpa kari inconvenience leiba awaba farmer gi awaba singdu tanaraga ekhoida mating khajitang pangbiba amadi field chalaga karimsu tawramdaba potu dadi ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁꯒꯨꯝꯕ ꯄꯤꯕꯤꯗꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯇꯧꯕꯤꯔꯝꯃꯒꯅ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯈꯔ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯕꯗꯨ ꯑꯩꯅ ꯏꯁꯥꯅ ꯑꯩꯒꯤ ꯑꯥꯎꯟ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯅ ꯄꯥꯝꯖꯕꯅꯤ ꯑꯩ ꯏꯁꯥꯈꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯨ ꯑꯗꯨꯃꯥꯏꯅ ꯍꯩꯅꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯠꯊꯣꯛꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯈꯪꯅ ꯆꯥꯟꯅꯕ haibamukti ay haibangamdre adubu isamakna akoi khundasu mangai sanga leiba mi haigadra kari haigadra adumaina tawba potu tungdadi tawhaningde tungda haugalliba angangsinggi sigumba willing leiba kangusingidi adu ururaga hena akoida udongchadaba ma lakadra haina sum khanjabigini PMBC Saurangna 72,000 mukti sapling ay di chara di thare haina loina ma hawe adubu hoi marakta khara aikoina resira magi thariba eno da kakpuda yam nauna kakhiba khara lai aduga aikoigi uchi na khara sathat pakpa marakta khara di lai adu leitabadi natte kun thra de adum si lamdam sida leiriba aigi Now, Lady Lashu Hairaba, Kangbushing, Tabuk Pangde Haina, Awabadi, Aigi Sagi, Wakan Londa, Lahaning de, Madam de, Farmer Ama, Oina, Amade, entrepreneur Ama, Ogi Haina Kala de, Sakagi Tabuk Ngai the Bida, Aina Taubangamba, Ibdi, Hojiki Matamde, modern technology Nina, Poto, Yamna Putoki Harasu, modern technology, Mayam Labanina,
nisa pasada ngau sarukta aina ngamjaba thabo aibdi farm tawbo oiro kari tawbo oiro adu da oina mayam si mai onsin haningba wafam si thamjaningi tonga tonga ba horticulture department orgasu agriculture department orgasu scheme amagi laiba senpham sing adu koi official sing na masak khangaba adi field da chalaga ki home thai natrana adu thai ada thai na thidoga madugi matik saba mateng adu pibi yu haibu ofam asini lamkhang da labuk yodabida lami yodabida lami sab singi khut changhang giba sina akoi tungi oina mangjaba kaya lakne hai wafam si makhata na phongdor rogli jiban konsang loina na pawdam jariba ningthokam sana jaw mitai Punan Maring Kun Istv News. Multiple Organ Harvesting Aid Network Foundation Imphal Directorate of Health Services ka khusam naduna numit nini yoba Angel of Saints Volunteer Training Thoram State Medical Board Room Directorate of Health Services to pangthokre. This is organ donation ki awareness hangat hanaba pangthokpa thoram duda Health Services ki Director Dr. N. Hemant Kumar, former urologist Rims Sinam Rajendra, amadi Zenims ki Medical Superintendent Dr. K. S. Lokeshwar saruk yakhi. Masak naiba miyoi kaya su thoramaduda saruk yakhi. Thoramadugi manung channa training manual phone ki bagal oinana project coordinator North East and project lead Manipur Mohan Foundation Laishram Monica bu organ donation ki wakalon hangat hanaba honabada mahana lokiba thodangbu Directorate of Health Services na ikai khumnaba utkhi. Community level da ethical organ donation hangat hanaba masung matau taba knowledge da masung communication ki matang da kanane nakhi. Torbung Banglada Masagi Mayumda Hanjenduna Tangdu Laitana Lejana Bohona Zariba IDP Singda Nomai Bomb Kapsenduna Ki Tuzung Bapon Kibabu Pen the Bama the Yaning the Bufung to Nangarang Numidang Maite Community Zone Coordinating Committee Waito Pm-Istv Haukama the Waitogi Women's Wing na Babu Bazar Kaitel Mamang National Highway 102 the Tolaktuna Kolau Kaya Laukre Kongjang to the Miamna PR government Yaning de IDP Singda Nomai Bomb Kapsen by Yaning de IDP Singda Awaba Pibiganu, government na tubada Santi Purakadabani, PR Labagi Wahantok Laitre Haiba Kolau Sing Lauki. Sarugyaki AK Citresori Kobi Women Wing member Manafong Durapada. Lissingani Kulum Doidagi, Kanghodana Tolakpa, Kusemgi Lana Sida, Yelhomi Wediba Maite Purupu, Aton Ata Mogumamadi, Ngapi Senbinaba Kanala Trabugumna, Kayarak Hana, Hantana Yembikre. Nashishu IDP Singda, Mayum da Hanjanduna Tangdu Laitana Laina Bohona Zarakpada. Nongmai caption duna ki ekhang pibire hana leiramba lengak aduna ngakpi senbiba ngamdre haina PR thamjilak laba sidasu PR lengak na maitei singbu ngakpi senbiba ngamdre India lengak na maitei singbu ngakpi senbiba gi mahutta otpi nei bibagi mawong asi yamna henman khre haiki ngamloidaba oirabadi miyamda khulai sinabiro aikhoi isana isabu amadi isagi iram ngakcharage haina pendaba kaya phongdokladuna leiriba PR ge lengak asina thubada IDP singbu masagi mayumda tekta kaidina hanjinba yanaba akanba thorang laukhatpiu haiki aikhoi ge leiriba MLA singnasu masagi pham konduna leibagi mahutta praja singa punna samminaduna IDP singa makoina mayumda hanjinduna leiba yananaba changshinba khongjang singdasu saruk yagadabani hairi Hek akhoi gi ningba thongdriba phawa akhoi bu tangdu laita ba ma iramdam ama woidriba phawa di akhoi gi kholaw ase kaidong da haloi haba wafam ase ngasi gi lengak wai sing asida biar gi lengak sida akhoi yamna pen da bi kholaw do akhoi matang asida thamjabane Isagi yumda sangbada kuki khulai paiba singna nongmai bom kapsenduna landarak pataragadi aikhoi gi lam kunai asi karamba pibam da leiribage Kanagi Makata Ladibano, I quay Sumna Kayam Queen Lakigani, Tamdana Luoma, Singdana Luoma Satpa, Toshil Torang, Yaning De, Singamasungta Manimakta, Manabalo Shana Halu, Tokli Irang Shida, Mayumda Hanzinduna, Kundalaitaba Horaba, Pogakshao Ikaigi Miamda, Kuki Kulai Pibasing and Nomayamasum Bomb Capsenduna Landavagi Tong, Yaning De. Irang Aduna Maramoraga Kulangak Payauruba, Maite Misam Sing, Central Force State Force na, Paba Punbi Yaning De. Central Forcing Lane Lena, Misam Maitei Singda,
nongmai amasung bom kapsinba yaningde haiduna Bishnupur district ki kumbi asigi manung chanba wangu kaithel da pangthokpa wangu gi club taruki area da leiba wangu apunba ima maira pai bisingna sinduna numidang da maira pai duna junction khiba khongjang da saruk ya khibi ima singna fongdorakle wangu apunbagi ima singna wangu parking kaithel da human chain amasu semduna thokliba irang sida mayum da hanjinduna kunda leitaba horaba Pogakchau ikai gi praja singda kuki khulai paiba singna nongmai amasung bom kapsinduna landabagi thawong yaningdaba fongdokhi Maitai gi misam kaya Central Force singna amasung State Force singna phaba punbasu yaningdaba fongdokhi ching amasung tamda manaba losana hallu haiban singba kholau kaya su lauki khongjang duda wangu higher secondary school amasung wangu mayai lekai community hall amadi wangu shelungkhong upper primary school da hangba relief camp singda leiba IDP singsu sarugyaki bi wangu mayai lekai digi loitongbam ombi tombi kobi maira pai bi lusingbi amana phongdokhibada isagi iramda isagi khungangda yumda sangbada kuki singna khut tharakpa ngamliba si kuki maitai da manadaba mityeng amamam thambagini mayumda hanjinjaraba IDP singda kuki khulai pai bi singna bom amasung nomai kapsinduna landarakpa si asuki matik pende haiki isagi yum segaiba manjunaba piron selagasu isagi asengba yumda laibana hena nuaijariba ngaktani adubo ngasigi ire kaya sida laibiriba iramda masida laibiriba praja khuding magna maitai praja aikhoina hantana yengaga aduga kuki singna manadaba midengda thambase aikoi thamoida yamna nuaitaba phawe Wangu Higher Secondary School da leiriba Sanajaubi Kobi IDP amana fongdorakhibada chahi kaya yamna wana relief camp ta leiraklaba matungda yumda sangba phanglagani khanduna leiringai cheragasida phogakchau ikhai da kuki singna nongmai amasung bom kapsanba sina amuka hena ki khang pire adu baikoi hanba leitana yumda sangna honagani masigi aphaphata pumba PR government na pugadabani haiki Kungi Padhan member amadi akoi lairiba club sangsar hinsingjinga akoi wa khanajaba loijare aduna December thasi da yum jangjinna ba haidana akoi loine ima isa punama akoi ibung pa punama lona sem sare aduna masida Manipur government gi saita gi kitang miyeng jangbiaga torbung gi thokdokse akoi yaraga di thon midana bagi adugumna bigi saita mayamda wakachari Thasigi tang tara taruki numidang pung nipan makhairom tarakpa duaida kumbi asigi torbung GP gi phogakchau ikhai gi security na khurak hangdana leba mafamda kuki na maitai gi mathakta bom amasung nomaina landa halakpa PR lengak pamde lengak pangamdraba Manipur gi governor fam thadu haiduna ngarang numidang Bishnupur district ki tera khongchang bida mafam dugi nupi singna khutta maira paiduna khongjang jangsin khre tera khongchang bi apun ba maira pai bilup na sinduna chatkhiba maira gi khongchat aduda sarugya khiba singna Manipur gi governor fam thadu kadabani security laina kuki na maitai da bom amasung nomai kapsin ba yaningde kuki na bom kapsilak ba yaningde haina thaba placard sing sizinaki tera khongchang bi akoi bada maru oina tidim lambi gi sarukta maira paiduna kolau kaya su lauduna khongshat ama satki pakpi kobi maira pai bi amana phongtorakhi bada PR lengak laina bom amadi nomai kabhalak pa phawbada kuki singi maikaida karigumba action amata lengak na lokhat pa leite lengak pangamdraba Manipur gi governor fam thado piro haiki Shanti laire haidana relief camp da daijaram bami ga singse mayum da hanjil lambagi tangtara manga da hanjillaga nong hek ngan baga bom na hana mafam marang khangdana bom na hana security laina kapsilak pase sibo PR sarkar kandem tawi PR laina security laina kuki na taubada karim to haida base misang mikhai nai bagi miyeng ni hai base masana adum takcharabani aduna matik chadaba Manipuri governor pham thadok piu kuki da action loba ngamdrabani na pham thadok piu haiba wafam che ima iben singi tarap dagi awa phongdok sari Minorities Students Association Manipur MSA na sinduna Manipur Press Club ta Minorities Rights Day 2025 thoram pangthokre thoram tu da economics ki head Department of Southeast Asian Studies Manipur University ki Professor Dr. Chinglen Maisnam Associate Professor DM College of Arts Imphal Dr. Said Ahmad Vice President Amuko K. Helen Convener Committee on Peaceful Coexistence Manipur Advocate Sajad Buya Core Committee Julia Singlai Madi Liju Ahmad
President Minorities Student Association Manipurna President member singona saruk yakhi. Minorities Students Association Manipur ki President Ijuz Ahmad na India government na minority miyam gi oiba sakwa thorang sing pitharak pa scheme kaya phangbangam dan lerekli asiguma government gi scheme kaya si minority ayamba mapung phana phangnaba amasung makoibu wakhal tahanaba ngasigi minority rights day lisingani kunmanga si pangthokpani haiki. Manipur da PR laingak leina lisingani kulumdoi ki May 3 da thokiba Kanglup ki irangda mayum makai thadoktuna lanjelulaba miyamda masa masagi mayum torbung da hanjeluba matungda atamnana numai kapsilakpa si India laingakna aikoi masal gi marakta nungsinadana basinba manba thawongni haiki. Myoi kharana minority welfare da adagi minority ki akoi ki scheme sing sida khananing momong da sanaraga masagi puribgaw ki pocket da sanghal lakanda leiba poche hellaroi si akoi khoning minority ki hakphong kham thok right sing se akoi talasi khangminarasi so thar leiriba minority community akoi sing se akoi develop tawminasi haibagi wakhalda minority right day ase MSN sinjabani. Transgender activist Malem Thongamgi Manipurda Santi Hanjilhalu haiba cycle concert Kangpopi district fauba yaroi haina National Highway da nupi sing thoraktuna ahing yarekre nupi singna chatharambu khongjang adu nupa sing su yausilaktuna highway masangda mikup nahom singna leiki. Christmas kumhai yausilakpa asida mahaki cycle concert asina district asida pamdaba thodok thorak nabagi maram oigani marilenaba authority singna su mahaki concert asi lephan binaba kotuna khangan ba leikre. Amaromda ISTB News na fangba pauda Malem Thongam ngasi ayuk anganbada Imphal West District ki manung chanba sekmai yorakre hairi adumapu mahak masamakna official oina sekmai yorakle haibagi report ti leitri. Liangmai Imphal Market Committee na sinduna Imphal gi tungan ba mafam singda satuna lakliba Liangmai Imphal Market ngasi tarani thoi suba oina Khurai Popular High School ground da Liangmai Women's Vendors singna saruk yaduna potsa yuan kre. Liangmai Imphal Market ta miyoi kayana organic weba mana masing yauna potsa sing leina balakna ki. Hiram sida Liangmai Imphal Market ko convener Difu Prinmaina fongdo khibada kaithel sigi pandam di tungan ba mafam singda satuna amaga sakhang maikhang na handuna yelho purup singda hena aphaba mari ama tung koina purakna bagidamakta phamba kaithel ni. Adubu Liangmai singi oina kaithel phamna namba mafam leitaba sida tungan ba club CSO singna mateng pangbirakpada thagatpasu fongdorakli. Kaithel sina yelho mi singi marakta peace integrity purakna bagi haukraba ipai pu singa honaduna lakhi haiba wafam singsu fongdoki. Jingdigi laga sumaina Imphal da lakpa mata maitai singna sumaina khoibu phajana okpiba tumpham chafam pibiba aduga sumaina leiriba chingmi lakpa singbuse leineba chana ba thakna bu sumuk pack torga sumaina chingda hanba sumaina akoi exchange soramba ase yamna phajaba ama oye kaithel kumba matamda su sumaina homirak ibase kaithel asina akoi integrity peace unity ase sumaina lakhibine aduna basigi platform se akoi strengthen to dubi ade basigi economic empowerment se akoi sumaina tawnarga akoi gi economic integration ama lehallaga sumaina chatha dubi ade haibagi wakhalonda sumaina ngasi se laktuna leibine mathangi akoi imoinu se 31st tai adubu akoi gi Christmas ka New Year ge maraktu da imoinu ge damak chahi aroi ge damak chu akoi 30 da sinjage hena sumaina lei. Security Force na Ukhrul District ki Forest Department ka khusam naduna Yaulen Chefu amasung Lamlai Chingfai area gi LM block ta tharamba popi pambi gi lammaker sa Manipurom haidatuna manghan khre mafamdu da saramba loktang sang 13 su mai thadokre hairi. Maraksida break matang lominase. Free varicose veins consultation camp lakliba December ki tarik 19 dagi kun phawba ayuki pung 10 dagi nungthil gi pung ama phawba free varicose veins camp pangthok chagadauri surgery tawdana amadi ahinglek tana endovenous laser treatment EVLT tawba oibana nabagi chang hanta li loina na dakpham su lehende adomna khongda singli chakthopagi layong asi leibiragadi khudong chaba silobi hongna bagi damak Caesar Hospitals Langkol natraga pizariba contact number asida paw phawi raknamba ganganjari. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
लिभरनबु सोक्लबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहलक्ति खुदिंग मक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada! Yung may magkigano. Alam mo tamo. Sige yung say, next time tinacheksin na laksi lagat tamo ka ba ni ne? Dada lang si Juhar habaga ang takidar bo. Asum na, mayam na machalbog na option lugum. Basige yung masilbog, aso yung ang ko kada batagi. Next time tina ngap seli. Next time Johar habaga yung ngap na nabasim bani. Zaman mo isi na mana concrete katok na tinago matamda. Kapang amuk tuhena hengal adli. Next time strength is in the quick. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup ब्रेक तुंगदा मखा तारक पाव पिजरी मथंग चही लिसंगनी कुंतरुक की जनवरी कुनिपांदगी फेब्रुवारी की अनी फावबा केरला द पांगथोकदोरिबा निफुतरुक सुबा नेशनल मास्टर एथलेटिक चैंपियनशिप द सरुक यारुगदबा मणिपुर की ट्रायल लोयख्रबा मास्टर एथलेट सिंह की एंट्री थासगी तरानी पांदगी कुनिपान फावबदा अयुक पुंग निपान मखाइदगी मापन मखाइ फावबगी मनुंगदा कुमन लंपाक मेन स्टेडियम द लेबा ऑफिस दा थाजिलकनबा खंगहलकली चेरोलसना मखा तारदुना एंट्री थाजिलक माफी कार्ड आधार कार्ड जेरोक्स कॉपी मेडिकल फिटनेस सर्टिफिकेट पासपोर्ट फोटो अनी याहलकदबनी हाइरी मणिपुर सेंट्रल प्रिजन सजीवादा नुमित तरानी सथरखिबा एनुअल स्पोर्ट्स मीट 2025 लोइसनख्रे प्रिजन एंड करेक्शनल डिपार्टमेंट सिंधुन सथरखिबा मीट सिगी लोइसनबगी थोरमदा एडीजीपी प्रिजन आईके मुइभा एसपी मणिपुर सेंट्रल जेल इम्फाल एसके बद्रिका मणिपुर सेंट्रल जेल सजीवागी एसपी सईद अब्दुल समाद सरुक याखी सेंट्रल जेल से लेरिबा इनमेटसिंगना तोंगान तोंगान मसाना निपान अथोई हेन तानदुना मखों मथंग तारबसिंग मना मथुम सिंगसु यंथोखी गोल्डन फुटबॉल क्लब जीएफसी क्यामगई सिंधुना क्यामगई हैबोंग मकोंग केवाईपीसी ग्राउंड सथरिबा हनबा 9 साइड विलेज ओपन गोल्डन फुटबॉल ट्रॉफी 2025-26 ता G5 हैरोग अमदी एमएफ आइस कैथरिगाव माई पाखरे थासुगी तराहुमदोइदगी हौरगा टीम कुन्ना पुन्ना ग्रुप मरी थोकना खाइदोक्तुना सरुक यारगा सथरिबा फुटबॉल ट्रॉफी असगी ngarang sanakhiba ahanba ground gi nipan suba league match ta G5 हैरोगना स्वेका थियाम कोंजलबु पांजल मंगा अमदा माइथीबा पीखी ट्रॉफी असगी अनि सुबा ग्राउंड gi sanakhiba मापन सुबा league match तना मुजिबुर फार्म हाउस एमएफ आइस कैथरिगावना उयोल लंगदुमबु पांजल अनि अमदा माइथीबा पीबा ngamki हौजिक लोइसिलकपदा मरु ओइबा पाव अमुका हन्ना पिजरी जेनिम्स की माइक्रोबायोलॉजी डिपार्टमेंट नाइट ड्यूटी ताब स्टाफ लेतबना टेस्ट तौनब सैंपल पेशेंट की मियोइसिंगना अहांग टेबल द सिनारे हाइरी मरी लेनब डिपार्टमेंट ना फील्ड चतबना लोमी सिंग द पीबा स्कीम लो उदबा मी द पीबा यावरे हाइना फुनाल मरिंगदगी नोमाइजिंग एरिया फार्मर एसोसिएशन की सेक्रेटरी हांग जयाइमना हाइरी हौजिक फाउबगी मतंगसिदा ISTV न्यूज लोइसनजरी मिरेंग ताबीरिबा पुनमकपु अमुका हन्ना खुरुमजरी।